ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯡꯉꯥꯏꯕꯒꯤ ꯁꯦꯀ꯭ꯔꯦꯠ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁꯦꯀ꯭ꯔꯦꯠ ꯀꯔꯤꯅꯣ ꯈꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯃꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯤꯡ, ꯄꯥꯠ, ꯇꯨꯔꯦꯜ, ꯂꯩꯀꯪꯂꯥ, ꯇꯝꯄꯥꯛꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯑꯁꯤꯡꯕ ꯅꯨꯄꯥꯗꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯕ ꯂꯥꯟꯕꯟ ꯑꯃꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯟꯕꯟ ꯑꯗꯨ ꯑꯋꯥꯡꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯕꯟ ꯑꯗꯨꯗ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯇꯨꯃꯤꯟꯅ ꯃꯨꯅꯤ ꯑꯃꯗꯧꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯉꯛꯄꯗꯤ ꯑꯁꯤꯡꯕ ꯅꯨꯄꯥꯗꯨ ꯃꯨꯅꯤꯒꯨꯝꯅ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯥꯟꯕꯟꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯑꯁꯤꯡꯕ ꯅꯨꯄꯥꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀ ꯋꯥꯔꯤ ꯁꯥꯅꯩ꯫ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯎꯅꯅꯕ ꯄꯨꯡ ꯀꯌా ꯉꯥꯏꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯡꯕ ꯅꯨꯄꯥꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁꯦꯀ꯭ꯔꯦꯠ ꯈꯪꯅꯤꯡꯕꯒꯤ ꯍꯪꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯡꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯗꯨ ꯁꯟꯗꯣꯛꯅ ꯇꯥꯛꯄꯒꯤ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯂꯥꯟꯕꯟꯒꯤ ꯐꯖꯕ ꯃꯌꯥꯝꯗꯨ ꯌꯦꯡꯉꯨꯔꯒ ꯄꯨꯡ 2ꯒꯤ matungda ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯑꯃꯁꯨ ꯁꯤꯟꯅꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯣꯏꯜ ꯗ꯭ꯔꯣꯞ 2 ꯌꯥꯎꯕ ꯆꯥꯃꯁ ꯑꯃꯒ ꯄꯤꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯂꯥꯟꯕꯟꯒꯤ ꯐꯖꯕ ꯌꯦꯡꯕ ꯆꯠꯄꯗ ꯆꯥꯃꯁ ꯑꯁꯤ ꯄꯨꯈꯣ ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯑꯣꯏꯜ ꯗ꯭ꯔꯣꯞ 2 ꯁꯤ ꯍꯩꯗꯣꯛꯂꯝꯒꯅꯨ꯫ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯄꯨꯔꯒ ꯆꯠꯂꯨ꯫" ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯂꯥꯟꯕꯟꯗꯨꯒꯤ ꯁ꯭ꯇꯤꯌꯥꯔꯋꯦ ꯀꯌꯥ ꯍꯟꯒꯠ ꯍꯟꯗꯥ ꯀꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯨ ꯆꯥꯃꯁꯇꯨ ꯈꯛꯇꯗ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯡ 2ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯁꯤꯡꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯡꯕ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯏ, "ꯑꯩꯒꯤ ꯗꯥꯏꯅꯤꯡ ꯍꯣꯜꯗ ꯌꯥꯜꯂꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯐꯖꯔꯕ ꯏꯝꯕ꯭ꯔꯣꯏꯗꯔꯤꯒꯤ ꯐꯤꯁꯤꯡꯗꯨ ꯅꯍꯥꯛ ꯎꯔꯛꯄ꯭ꯔꯥ?" ꯂꯩꯀꯣꯜ ꯁꯪꯕ ꯅꯨꯄꯥꯗꯨꯅ ꯆꯍꯤ 10 ꯆꯪꯅ ꯁꯦꯝꯒꯠꯆꯔꯛꯄ ꯂꯩꯀꯣꯜ ꯑꯗꯨ ꯅꯍꯥꯛ ꯎꯔꯛꯂꯕ꯭ꯔꯥ? ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯐꯖꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯌꯦꯡꯂꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯆꯥꯃꯁꯇꯨꯗ ꯌꯥꯎꯔꯤꯕ ꯑꯣꯏꯜ ꯗ꯭ꯔꯣꯞ 2ꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯌꯦꯡꯂꯝꯗꯦ꯫ ꯑꯁꯤꯡꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯆꯠꯂꯣ, ꯑꯃꯨꯛ ꯑꯩꯒꯤ ꯁꯪꯁꯥꯔꯒꯤ ꯐꯖꯕꯁꯤꯡꯗꯨ ꯑꯃꯨꯛ ꯌꯦꯡꯂꯨꯆꯣ꯫ ꯅꯍꯥꯛꯅ ꯃꯤ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯅ ꯀꯔꯝꯅ ꯊꯥꯖꯒꯅꯤ?" ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨ ꯆꯥꯃꯁꯇꯨ ꯄꯨꯔꯒ ꯂꯥꯟꯕꯟꯒꯤ ꯐꯖꯕꯁꯤꯡꯗꯨ ꯑꯃꯨꯛ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯂꯥꯟꯕꯟꯒꯤ ꯐꯖꯕ, ꯑꯀꯣꯏꯕꯒꯤ ꯐꯖꯕ, ꯐꯛꯂꯥꯡꯗ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ, ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎꯁꯤꯡ, ꯒꯥꯔꯗꯦꯟꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯤꯡꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯐꯖꯕꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯁꯤꯡꯕ ꯅꯨꯄꯥꯗꯨꯅ ꯍꯪꯂꯛꯏ, "ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯑꯣꯏꯜ ꯗ꯭ꯔꯣꯞ 2ꯗꯨꯗꯤ ꯀꯔꯥꯏꯅꯣ?" ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯆꯥꯃꯁꯇꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯑꯣꯏꯜ ꯗ꯭ꯔꯣꯞ 2ꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯁꯤꯡꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯎꯇꯥꯛ ꯃꯆꯥ ꯑꯃ ꯄꯤꯒꯦ꯫ ꯅꯨꯡꯉꯥꯏꯕꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯁꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯑꯉꯛꯄ ꯐꯖꯕ ꯃꯌꯥꯝꯁꯤ ꯌꯦꯡꯕꯗꯨꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯆꯥꯃꯁꯇ ꯌꯥꯎꯔꯤꯕ ꯑꯣꯏꯜ ꯗ꯭ꯔꯣꯞ 2ꯗꯨꯁꯨ ꯀꯥꯎꯒꯅꯨ꯫ ꯂꯣꯏꯅꯃꯛ ꯕꯦꯂꯦꯟꯁ ꯇꯧ." ꯑꯁꯨꯝꯅ ꯄꯥꯎꯇꯥꯛ ꯃꯆꯥ ꯑꯁꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯁꯤꯡꯕ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯈꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫